Separate Union Territory semnabage UPF amasung KNO na Charter of Demand pisinkhre. India lainga ka UPF KNO ga chatharakiba political dialogue khumang chawsilakpadage kangpokpida satharakpa economic blockade ki khongjang lauthok lei kotu. Kangpokpida based tawba Committee on Tribal Unity kotu na tha amarom kangpokpi phawduna saliba yauna Manipur ki National Highway anida satharakiba economic blockade ke athingba du lauthoklagani haina lauthokre. Highway animakta economic blockade ki athingba si me ahumdagi satharakiba Kanglup Maselgi lan ga iroinana leirakraba matung kotu na haukiba August kunmathoida chingi maphamsingda leiriba Kukijau phurupsingda tangai fadana changba polamsing marang kaina phangangadabani haibagi demand tawraduna numit asidagi amugan na khongjang asi changsilakiba ne adum oinamak haujik Kuki lalolupsingi apunba lupsing oiriba United People's Front UPF amasung Kuki National Organization KNO gi mihutsinga India lainga ki mihutsinga chatharagliba political gi dialogue ase khumang chawsilakpaga loinana waroisin purakpa yabagi fibamda laklabanina highway anida thamlakiba economic blockade ki khongjang handongnaba warep laurakpani haire wafam asi kotu gi General Secretary Lamin Lun singsit na ngarang kangpokpida laukthokiba ne mahangna makhatana phongdokhibada UPF amasung KNO gi maikidagi New Delhi da tonganba Union Territory ama semnabage Charter of Demand ama pisinkhre amasung hairiba demand asi thabak to onthongnabagi wafamsu Union Home Minister da pisinkhre haire loinana demand sing asigi matangda yamna thuba matamgi manungda India lenga ki maikaidagi soidana thabak paikhalagлагani haibagi thajabasu leire loinana matam kaya ki mamangdagi Kukijau miyamgi damak leirakliba political issue asisu matam supagi oina yasunabagi phibamda lakle haike maram asina nakalani gi marakta political solution puraknabagi lambi semba oina makata ba wafam sing phongdoroktriba phawbade kotu na economic blockade ki khongjang ase lauthongna ba warep lobani haike adum oinama karigumba khongjang sing changsinbagi mathau taraklabade kotu na phibam adu amuganna khanagani haina su phongdokhe Ujwala gi subsidy lupa chahum oikhre laida binupi singda Ujwala scheme gi makhada chakthong gas connection da piramba subsidy gi senfam lupa chahum da hengatkre Union Minister Anurag Thakur Dahai subsidy gi senfam lupa chani piramba do lupa chahum da hengatkre kilogram taraga mari dasmik anigi cylinder amada kaithel gi mamanda lupa chamapan ga hum pigadavada lupa chathret ka hum piramba do hauze lupa chatruk ka ahum oina piraga nei Lenthoi ngambi amasung hemazaki mihat angang anigi saru machet amata oirabasu phanganbiyo JSC na loop kaya ga khusamna duna khuthang sara henbagi khongjang changsin khre lilong da mitai pangal amasung kabuigi apunba loop sem khre NIA na fakiwa khul ngakpa moirang them anan mathang thagi ahum phauba jail da thajin khre mahairoi ani hatpagi matang da fakiba miyoi mare CBI na custody da remand lau khre